ngasi phongkhiba tongan tongan ba manipuri siphong singa masung thokhiba thawdo wathok singdagi maroibi I paw sing myam na thamjagi ahanbada Avantika Construction Company na CM lambi khusem mawong maril tadre blacklist tawgadabani association lambi khusem pienabadagi myamna patsoida lambi thingbi khongjang jangsilaku numit mari ni sukre National Highway Kuntragatret ki passoidi awang khunong phawgi lambi Avantika Construction Company na CM si mawong maril tadre quality control tawdabana khudong thiningai oiragani lambi CM company si blacklist thambi waina Hill and Plan Construction Association ki wangang loi mayang lambam syaratna phongdorakli highway sita CM lambi ki phibam asi association adu ki mihut singna yengsin basatpaga mari lainana wafam asi pawmisna phongdokibani association ki mihut singna lamdam adu ki miyamna lambi CM gi mawong adu piendabaga loinana lambi thinglambasu thinaki miyamna lambi thinglakpa numit mari ni surakpaga loinana lambi adura sathok sasin tawriba miyam saunu khudong sadaba miyaknare Saratna makhatana phongdokhibada company asina lambi paring asida WBM lawba madi black topping tawriba do oipham thokpa sang yaudre black topping amadi WBM phawgi yauraga semgadaba lambi edugi athaba yamdrabada millimeter sam oigadabani aduba madu yaudabana mapham kyada kaib yarokli phibamasi matam sana yengsinba sungani lambi sembagi thaba asida yamna ningba kaingai oire lambi asigi WMM thariba sida 10.12 mm gi nungsu amata yaudre madugi sumathokta 22.25 mm gi mahutta 40 mm 60 mm amadi 90 mm gi asob nung ene sizinaduna stone dasu amata haptana WMM layer asi thare aso ton kuntrari ni fulumba malgari kya phawduna sakadaba amuk maru eb national highway lambi asida Avantik Construction Company na suri bathabak mawong sidi miyamgi karimata khandaba sel khaktamak lawbu yana nabagi mawong na thabak sobani pasoi part 1 diga hauraga awang khunau phawgi lambi asida haujik sathariba thabak thawong sidi nungju tha matam phana nungju tha ama fan sejana biyaroi tha kharagi manung lambi asi soidanamaki crack kya lakani awang khunau lamkhai mapa company asina saribu waterway bypass Kalbat sing asisu lambi de yamna khudong thini oire kalbat asigi slab hairiba sig metal frame asi manung de leibegi mahutta hairiba slab asi yamna pana haiba maramna cement slab mathak to oina yosei thindu ulaga leibe thingnare slab makhada su concrete ka cement ga cover tawgadaba du su toramdre kalbat asigi makhada fit ani ahum su chakhairaga leibe thingnare atopa kalbat amadana kalbat chab loire haiduna tha ahum marigi maman gari land fawa hawrure adubu hariba kalbat adusu mayaida kairaktuna namtharapodagi matam khara amuk thingzinduna thamki company gi miyoi sing laktuna hariba kalbat asi full RCC repairing tawbagi muhutta kariba mafam thugairaga mensilaga thamlambani makhoina semlaga thamlamliba kalbat asi niamsumna thambidabana matungna su gari lanbada adum kintharakani Nakalamaramda NH37 gi pasoi area da housing black topping tawriba sisu niamsumna BM layer thariba sisu stone dust amadi bitumen su amata yaudana black topping toksilamle haidene su pawsta makhatana phongdorakli makasa tharak poina to papawna sahi samaga taragani thoi surabi US nupi amagi birthday da mamanabi singa loinana angak pomongna party pangdokre United States Massachusetts laiba Wellesley town da khwaidigi liraba town asigi residence amada angak pomongna birthday thoram pangdokre Sahi samaga taragani to shurabi helda sen house asik ngarang leba pupu numita masagi sahi samaga taragani to mapung phakhibu loinana maki mapok thoram numita yamlaba imung manung amadi mamanabi singna saruk yakhibu loinana khudol kya piki haina WCBH 5 da affiliate tawba ABC News Agency na phongdokre masin manau mapan pokgi manuna khwaidigi iton tonbi Channel House based Virginia gi peknoda sarakhibani Makna sahi taruk surakpada maki mama mapa animak laikidre English nga maga samapan nga kuntraga mathoy da mahak Woburn da laktu na maki maniamagi mayum da laiduna larik ta maharakibani ngarang leba pupo numita pangtokhiba birthday gi thoramadda YouTube channel gi video post masing yamlaba maru mapang amadi imung manung gi miyoi singna khudol kya tharakpaga loinana senior living center leiba maki mayum da su yamlaba maru mapang sing laktuna nungaiba khongthang da happy birthday to you habi isai sakhi sai samaga taragani thoi surabi ahal oirabi channel house na maki
ꯋꯦꯖꯦꯁꯤꯡ ꯑꯗꯨ ꯐꯪꯕꯗ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯈꯤꯁꯨ ꯍꯥꯏꯔꯤ ꯋꯦꯂꯦꯁꯂꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯗ ꯕ꯭ꯔꯦꯗ ꯐꯣꯔꯠꯇ ꯅꯦꯅꯥ ꯃꯍꯩ ꯇꯝꯂꯛꯈꯤꯕꯤ ꯁꯦꯂꯦꯟ ꯍꯥꯎꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ manung black student anikak yawagi manungda marks ama oikibani matam aduda mahiroi aduga kusu manadabana maram oiduna awaba kya mayonaki college aduda makhoina ina khunba miyoigi mi oidrabadi mingchan ma phawba yaramde maram aduna college asida satuna mahi tamba haibisi araiba madi oikide adu moinamak ma nurse ama oiba pamki haina mahana phongdoraki matamgi matungin ahongba lakpadigi english nga samapan ga kungi matamda maha domestic worker ama oina thabuk suboraki anbada maha cook cleaner amade angang singi caretaker oina mathau tawba horaki haki ma ki hinglakliba punsi paringda cell house na malemgi tungan tungan mafam sing Italy Spain Turkey Bahamas Jamaica Barbados Morocco South Africa Hawaii Florida Illinois singba satluraba matungda ma ki base Virginia da amuk halaktuna leirakhibani haina phongdoraki anisu pausda makhatana su phongdorakli makasa tharak poina to paw na Tengnopal district ki khoibu kulgi mapaw PSSC sab lohiba sahi ani helabasu doctor amada thabirakre Tengnopal district ki manung suna laiba khoibu village primary health sub center PSSC sab loiduna sanga kiba sahi ani helabasu doctor di lairadana nurse ama paw thabiraktabana maram oiraga khul adu de health center laibigi wantung laitre masina maram oiraga khunjasing awaba mayokna hawri Imphal dagi kilometer 100 mangarom satlaga laiba khul asi khoibu furupna namna khundab kulamani miyoi songarom na khundab kulasi Tengnopal assembly constituency ki manung sana leibini pauksi isna kulasi da akhanana satuna khunjasingna mayukna riba khudong sada basinga madi makoini hingliba punsi mahing yengsiluba matamda hiram kyara awaba mayukna rama thinaraki madugi manung da health center da pibam sotna lerama thinaraki khunjasingna awaba mayukna riba dugi matangda khuladugi ningthaugi machanupa CH Sangkungmanga akhananak unaduna wari sanabada phungdorakpagi matungina ngalinge matamdagi khunda laita aduna leiraklaba khulasi ngasi phawba makalamatagi ahongba chakhotpagi mami taba ngamdri masigi maruoiba maramdi matamatam goiba lengana akhanaba miyeng sangliba wat padagini khulasi lenga kyoiba sakha thorangi thabak matam sana madi mapung phana phangma leiti khwaidagi hena awaba mayuknaribasi ana leng sang matik sana leitaba sini khulasi gi amatangairaba Tampaka samnaba lambi esi hairok-tegi sanakpa lambi esi noiri hairok-tegi khoibu village phawbasi starna kilometer ni puromni kariguma khulasi gi khunja amana anai yarakpa matamda hairok part 2 da laidiba community health center natragana Thobal district hospital asi tamna layengba puga toribani sei kyagi mamangdi khulasi di health center ama phawba leirakta du hawkiba sei ani rongi mamangda laingakna primary health sub center ama sanana bagi ayaba pirakpa thenaki Pradhan Mantri Jan Vikas Karyakram PMJBK 2019-20 gi makhada James Dinbung Lamkang kauba first class contractor amana semga sakatpagi thapuk paikhalaba matungda haunubi matungina mapung fana luisinkiba lekre adubu laibak thibidi matik chana sem saraba health center si ngasi phawbu mapu panaba magum health center gi room khudima thong londun lairi health center si thong thongnau matik chana panbaduna tana light fitting phawbu mapung fana loirabani Kolgi khunjasingna health center asibu loirabadi tha amada sayol amada oirabasu doctor nurse lairabadi hanadagi khunjasingna anai yarakpa natragana khudong thiba lambi gi accident singba thokpa lairabasu first etang pibagi kanaba phanglagani haibagi thajab lairubni madugi taiwanabada ngasi phawbu doctor amadi nurse di lairadana nongma phawbu medical department gi mari lainaba miwe amatana yengsilaraba phawbu laitri maana makhatana hai hairok-tagi khulasi yoba phawbagi lambi asisu ka hena phatabana maram oiraga nungju tha nataba matamda phawbu satpada khamthena awaba ma oiribani numidangi matamdadi lambi asida satpada lambi gi accident thoknabagi sang yamna wangi kilometer 30 rom sangba PMJSY gi lambi semlibani haina sahi kharagi mamangda nung khara sairamlaga amadi matek matek koilas tharamlaga tokhibadagi lambi asi fagatpagi maming asi phawbu uphangdre Lambi pibam phataba madi health center mathau tawdaba asina hena awabu oiribadi khul asidagi angang unanabagi masa wai sangdrabi nupi singbu hairok CIC natragana Thobal district hospital tamna puna bukhona basini karigumba matamda angang miron bi natragana aruba pibamda naraba anaba layengnaba pubada lambi da laikidabagi thawdok kya laikre pibam asida lairakpa sahi aduki mati sanglakle
ꯈꯨꯜ ꯑꯁꯤ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯁꯤ ꯕ꯭ꯂꯣꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯔꯤꯕ ꯕꯤꯌꯥꯡ ꯚꯤꯂꯦꯖꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯈꯨꯜ ꯀꯌꯥꯒꯤꯁꯨ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯕ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯥꯌꯦꯡꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯦꯁꯤꯑꯦꯁꯤꯒꯤ MLAꯅꯆꯤꯡꯕꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯁꯤꯕꯨ ꯃꯊꯧ ꯇꯧꯍꯟꯅꯕ ꯑꯃꯗꯤ PHACAC ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯒꯤ ꯊꯥꯛꯇ ꯐꯥꯎꯕ ꯑꯣꯟꯈꯠꯅꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯑꯅꯝꯕꯅ ꯄꯥꯝꯂꯛ ꯎꯕ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯍꯤꯡꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯄꯣꯠꯊꯣꯛ ꯑꯣꯏꯅ ꯌꯥꯡꯀꯣꯛ ꯑꯌꯥꯝꯕꯅ ꯁꯥꯟꯅꯩ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯁꯦꯟꯃꯤꯠꯂꯣꯟ ꯑꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯆꯥ ꯃꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯕ ꯑꯃꯗꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯅ ꯈꯨꯜ ꯑꯁꯤꯒꯤ ꯁꯣꯠꯊꯔꯤꯕ ꯍꯤꯔꯝꯁꯤꯡ ꯃꯦꯟꯈꯠꯅꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯃꯔꯨꯑꯣꯏꯅ ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯑꯅꯥ ꯂꯥꯌꯦꯡꯁꯪꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯠꯄꯤꯗꯨꯅ ꯆꯤꯡꯇꯝ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯅꯅꯕ ꯑꯃꯗꯤ ꯃꯥꯟꯅꯕ ꯊꯥꯛꯇ ꯍꯤꯡꯃꯤꯟꯅꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈꯤꯁꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯔꯁꯤꯌꯥꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯂꯝꯗꯝꯒꯤ ꯁꯔꯨꯛꯁꯤꯡꯗ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯉꯝꯈꯩ ꯄꯔꯤꯡ ꯆꯦꯛꯁꯤꯟꯅ ꯉꯥꯛꯅꯕ ꯍꯨꯀꯨꯝ ꯇꯧꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯔꯤꯕ ꯂꯝꯗꯝꯒꯤ ꯁꯔꯨꯛꯁꯤꯡꯗ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯨꯀꯨꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯌꯨꯀ꯭ꯔꯦꯟꯅ ꯂꯣꯟꯆ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯥꯡ ꯑꯇꯥꯅꯆꯤꯡꯕꯁꯤꯡ ꯊꯣꯛꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯗꯨ ꯔꯁꯤꯌꯥꯟ ꯗꯤꯐꯦꯟꯁ ꯀꯦꯄꯦꯕꯤꯂꯤꯇꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯑꯃ ꯂꯥꯛꯍꯜꯂꯦ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 24ꯗ ꯂꯥꯟꯗꯥꯁꯤꯟꯈꯤꯕꯒꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯅ ꯔꯁꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯀꯦꯄꯦꯕꯤꯂꯤꯇꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯑꯃ ꯂꯥꯛꯍꯜꯂꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯕꯗꯤ ꯂꯩꯇꯦ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯀꯌꯥ ꯑꯃꯗꯁꯨ ꯌꯨꯀ꯭ꯔꯦꯟꯅꯗꯤ ꯑꯦꯇꯦꯛ ꯑꯗꯨ ꯃꯈꯣꯏꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯇꯥꯔꯒꯦꯠ ꯑꯃꯗ ꯍꯦꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯌꯥꯕꯒꯤ ꯑꯙꯤꯀꯥꯔ ꯑꯗꯨ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯃꯣꯁꯀꯣꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯄꯤꯈꯤꯕ ꯁ꯭ꯄꯤꯆꯇ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯔꯁꯤꯌꯥꯒꯤ ꯅꯣꯡꯆꯨꯞ ꯑꯃꯗꯤ ꯈꯥ ꯊꯪꯕ ꯂꯝꯗꯝꯒꯤ ꯁꯔꯨꯛꯇ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟꯁꯤꯡꯅ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯆꯠꯊꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯣꯃꯦꯟ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯟꯠ ꯄꯦꯇꯔꯁꯕꯔꯒꯀꯤ ꯏꯌꯔ ꯁ꯭ꯄꯦꯁ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯕꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯗꯨ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯔꯁꯤꯌꯥꯒꯤ ꯇꯦꯂꯤꯚꯤꯖꯟ ꯁ꯭ꯇꯦꯁꯟ ꯀꯌꯥ ꯑꯃꯗ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕꯒꯤ ꯋꯥꯐꯝ ꯁꯟꯗꯣꯛꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯅ ꯂꯣꯟꯆ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯔꯤꯕ ꯂꯝꯗꯝꯒꯤ ꯁꯔꯨꯛꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯦ ꯍꯥꯏꯅ ꯂꯣꯀꯦꯜ ꯔꯁꯤꯌꯥꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯃꯣꯁꯀꯣꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100 ꯍꯦꯟꯅ ꯂꯥꯞꯄ ꯒꯨꯕꯥꯁꯇꯣꯚꯣ ꯚꯤꯂꯦꯖ ꯃꯅꯥꯛ ꯅꯛꯅ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ ꯑꯃ ꯇꯥꯁꯤꯜꯂꯛꯈꯤ ꯍꯥꯏꯅ ꯔꯤꯖꯟ ꯑꯗꯨꯒꯤ ꯒꯣꯚꯔꯅꯔ ꯑꯦꯟꯗ꯭ꯔꯦꯏ ꯕꯣꯔꯣꯕꯥꯌꯣꯚꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯗ꯭ꯔꯣꯟ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯥꯡ ꯑꯇꯥꯅꯆꯤꯡꯕ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ꯫ ꯁꯤꯚꯤꯂꯤꯌꯟ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯑꯣꯕꯖꯦꯛꯇ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯃꯥꯜꯂꯤ꯫ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ ꯑꯗꯨ ꯌꯨꯀ꯭ꯔꯦꯟꯅ ꯁꯥꯕ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯃꯣꯗꯦꯜꯅꯤ꯫ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ ꯑꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 900 ꯁꯥꯡꯅ ꯄꯥꯏꯕ ꯉꯝꯃꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ ꯃꯈꯜ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯨꯕ ꯉꯝꯕꯒꯤ ꯆꯥꯡꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯔꯁꯤꯌꯥꯟ ꯐꯣꯔꯁꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯕꯔꯤꯌꯥꯟꯀꯥ ꯔꯤꯖꯟꯗ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯅ ꯂꯣꯀꯦꯜ ꯒꯣꯚꯔꯅꯔ ꯑꯦꯂꯦꯛꯁꯦꯟꯗꯔ ꯕꯣꯒꯣꯃꯥꯁꯅ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯕꯦꯜꯒꯣꯔꯣꯗ ꯔꯤꯖꯟ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯗ꯭ꯔꯣꯟ 3ꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ ꯑꯃꯗꯤ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯃꯒꯤ ꯊꯣꯡꯅꯥꯎ ꯐꯥꯎꯗꯣꯛꯇꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤ ꯍꯥꯏꯅꯁꯨ ꯔꯤꯖꯅꯦꯜ ꯒꯣꯚꯔꯅꯔ ꯑꯣꯏꯔꯤꯕ ꯚ꯭ꯌꯥꯆꯦꯁ꯭ꯂꯥꯚ ꯒ꯭ꯂꯥꯗꯀꯣꯚꯅ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯕꯤꯜꯗꯤꯡ ꯑꯃꯗꯤ ꯀꯥꯔꯁꯤꯡꯗ ꯃꯥꯏꯅꯔ ꯑꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯔꯁꯤꯌꯥꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯀ꯭ꯔꯦꯟꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯕ ꯀ꯭ꯔꯥꯁꯅꯣꯗꯔ ꯔꯤꯖꯟ ꯑꯃꯗꯤ ꯃꯁꯤꯒ ꯊꯪꯅꯔꯤꯕ ꯑꯦꯒꯤꯒ꯭ꯌꯥꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯋꯥꯔꯐꯦꯌꯔ ꯑꯦꯁꯦꯠ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯊꯈꯤ꯫ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯂꯝꯍꯥꯡꯗ ꯀꯥꯏꯔꯒ ꯇꯥꯁꯤꯟꯈꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯐ꯭ꯂꯥꯏꯠ ꯄꯥꯊꯇꯒꯤ ꯍꯥꯏꯗꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯇꯥꯔꯒꯦꯠ ꯊꯝꯂꯤꯕ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯔꯁꯤꯌꯥꯒꯤ ꯁ꯭ꯇꯦꯠ RIA ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ 2 ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯗ ꯄꯣꯈꯥꯏꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯔꯥꯏꯒꯤ ꯕꯣꯔꯗꯔ ꯔꯤꯖꯟ ꯑꯣꯏꯕ ꯕꯔꯌꯥꯟꯁꯀꯥ ꯑꯃꯗꯤ ꯕꯦꯒꯜꯔꯣꯗꯇ ꯑꯦꯇꯦꯛ ꯆꯠꯊꯔꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯦ꯫
Russia gi commentator khara na phongdokibra drone attack adu maru ene Ukraine Russia gi manung hanjinba lamdam gi saruk singda attack tobu ngammi haibadu unabagi damaktani haiden su pausna makhatana su phongdorakli Makasa tharak poina to papa omna Greece ta train ani thengjinabagi thaudok ta miyoi kunthra ga taruk sire kaya amana sokli Greece ta train ani thengainabagi thaudok to yamdrabada miyoi kunthra ga taruk sire duga miyoi kaya amana asu apanang rehan official report amagi matungina phongdorakli Lebaku ko numiki atheng manumidang na thokiba train thengainabagi thaudo si haukiba sahi kya gi matam sida Greece ta khwaidagi sathiba misi mina nangma thaudo amasu oidi Matau kramna train accident na thokiba no habigi matangda sapsab amasu khangmangandri Lebak tiba thaudo natragana train ani edu Athens tagi awang thangbu city Thessa loniki tamna sakhiba central Greece Larissa city mana nakna cargo train amana thingjana khibani hainasu Thelasi region gi governor na phungdokhi train thingjana khiba thaudo odu mai hauduna salaki masing yamloba passenger kya amasu maina sakpati ka hospital pukatuna lekanakhi masagi sai kunguni pan suraba thaudo odu hinghoraba passenger star geo minus man kawba amana phungdorakhibada mahak train dagi accident thokiba matamda safety oinabagi songtho haudokhi mahakna train adurigi songthokiba matung ikan kanadana mai hauduna salakhibani Thelasi regional governor Constance Timosna phongdokhibada passenger train adugi ahanba carriage maridi talidagi nanthokuna taki aduga carriage aniyamana mai sakhibadagi mapung phana amanga thokle train adu yamna kana thorakhiba matamda driver aduna atopa maikei lakhiba train adu ohokidabani passengers ani ga yankhaidi Thessaloniki da bus ta puduna sakre train gi thongnau dagi song ta hobadagi mak hinghokhi haina phongdokhi train aduna accident thokibadagi miyoi kya mi pai thabai bu pokdagi lawnakhi train aduna accident thokiba matamda yor habigi thodok thoklaboi nikhi amas broadcaster SKAI ne accident thoklaba train adugi footage adu uthokiba matamda maiku sauna karaktuna mai sakpa madi KRS ke amanga ta thokpagi saktam utkhi haina su paus ta makata na phongdorakli aduga hauchikoina di myam paus su matang sa lu sinjarage amas myam pun anoba update ngaminase